ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯖꯥꯟ ꯀꯨꯃꯥꯔ ꯁꯤꯡꯍ ꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯆꯠꯄ ꯌꯥꯒꯅꯤ, ꯑꯥꯔꯃꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏ ꯌꯥꯝ ꯀꯟꯅ ꯂꯧꯈꯠꯂꯤ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯄꯥꯎꯖꯤꯂꯤꯟ ꯒꯨꯏꯇꯦ ꯀꯧꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯃꯅꯗꯤ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯣꯏꯖꯔꯤꯕ ꯕꯐꯔ ꯖꯣꯟ ꯂꯥꯟꯖꯜꯂꯛꯑꯒꯗꯤ ꯑꯐ ꯐꯠꯇ ꯃꯁꯥꯒꯤ ꯗꯥꯏꯇ ꯑꯣꯏꯒꯗꯕꯅꯤ, ꯂꯦꯝꯅ ꯊꯥꯒꯅꯨ ꯍꯥꯏ꯫ ꯂꯦꯝꯅ ꯊꯥꯒꯅꯨ ꯍꯥꯏꯕꯁꯤ ꯍꯥꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯩꯉꯥꯛꯅ PR ꯒꯤ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯣꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯧꯔꯤꯕ? ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯒꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ? ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤꯗ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯌꯥꯝ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ, ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯐꯥꯕꯤꯌꯨ, FIR ꯄꯥꯟꯕꯤꯌꯨ, ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯐꯥꯒꯦ ꯍꯥꯏꯔꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯏꯔꯩꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ꯫ ꯁꯩꯗꯥꯡꯕ ꯃꯈꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯑꯣꯠꯂꯤꯕꯁꯦ, ꯁꯤꯁꯦ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯔꯒ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯖꯒꯦ꯫